ꯉꯁꯤꯗꯤ ꯀꯩꯅꯣ ꯄꯣꯛ ꯃꯈꯣꯡ ꯇꯧꯔꯦ ꯑꯣꯛ ꯃꯈꯣꯡ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯗꯨꯗꯤ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯕꯛꯃꯪ ꯅꯝꯃꯤ ꯕꯥ ꯍꯥꯎꯔꯦ ꯈꯨꯍꯥꯎꯁꯤꯗꯤ ꯄꯤꯁꯁꯦ ꯃꯈꯣꯡꯒꯤ ꯈꯨꯍꯥꯎꯁꯤꯗꯤ mày đau rồi
สร้างสรรค์พันเลยไปแล้วhàu thì cần hàu thế mà không thì mà sao thì không nên hàu aduh ma'am masih tentang saya sendiri game tentang video dong tinggal sih ma'am tuh like subscribe comment terus sampai bye bye